Kuki Khutlai Paibasingna Sugnu the bomb amadi nongmai kapsilaktuna leptana landarakli BSF Jawan amasu nongmai maruna panduna sokre. Churachandpurgi mob violence the India national flag chingthaduna ikai khumna da baut kibagi thawong adu national security the Singnabani center na akan bakongthang laukat famthoi haina Rajya Sabha ge MP Laisemba sana jawbana fongdokre. Lisingani kungamari gi Lok Sabha election matungdagi center the opposition party kungataruki national Indian National Developmental Inclusive Alliance India na laingak laklagani haina Congress na thazari. Amasung tha sikitaraga mga da Churachandpur da thokiba anti-national oiba mob violence lakshinaba mathau ningthina pangthokiba SP Sivanand Survebu Gallantry Award ki damak IPSA gi Vice President Khuraijam Athaubana recommend tawkre.